ngasi phongkiba tongan Manipuri sifongsinga masum thokiba thawdo wathoksingdagi maruoibe I pausing khongasaraga Manipur top channel gi maikeidigi myamna thamjagi anbada special content moina myamda hanbada thamjaramge ngasi phongkiba sifongdagi Ukraine gi lan Neinarakpada Manipur gi Mityeng ama CC mangalema hauzik Ukraine sathariba Russia gi special military operation asi Kiev region dagi handokrabasu Ukraine gi nongpok thangba sarukta hena kansinna landa sanbigi mungda lairi Russia na ahanba tangaki oina lan mai pakna sangsinkre haina lauthokraba matungda hauzi Crimea amadi Donbass region sapfu kana landa ba horakliba sina lanasi makhatana samtharakpa yabigi phibam ama sauna lairi Ukraine gi foreign minister Dmytro Kuleba na phongdokhibagi matungina hauzi Russia na anauba Taurang tauduna border da lanmising paisinduna sem saraklibasi Ukraine pumba loksinana bagi lalong oigani haidi hauji Ukraine ni kha thangba ngamkaida leiba port city Mariupol loksin bokrabani Vladimir Putin si mamangi sei kulomasida amukta maithiba nangdriba yamna haisingna langi lalong yatpa ngambal lusingba mani haina mayamna khangnaduna lai khudam oina Chechnya, Georgia, Syria amadi Crimea gi muknabasingda mahakna mai pakna sangsinba ngamkhibagi khudam singlai hauzik Ukraine sathariba awana kyana thalaba landa sinataba Russia gi oiba tungkoinabagi oina ngak sinanabagi thorangda atopa pambai leiti haina Putin laukiba maramna anauba lalongga loinana Ukraine pumba mai pakna paisinanabu honarakani haibasi mayamna khannariba mani hauzik NATO na Ukraine bu no fly zone oihanba ngamdrabasu Ukraine Russia gi lanmising thengnabada sijinariba apaba makal gi khusukulai asi NATO gi lewak singdagi thajalakpa ngaktana yamani masigi mathakta Ukraine bu sokat palebak singdagi landa haisinglaba miyoi kya mercenary oina yawi habigi wafam silairi Russia gi foreign minister Sergei Lavrov na hauzik NATO na Ukraine khusukulai sing thajilakli basi Russia da khanaba hobuga manai haina phongdokhibuga loinana masina maram ohenduna US amadi Russia ni gi marakta lan soknarakpa yabagi phibam lairakpa yai haina thamki Karigumba Russia na soibadagi oirabasu Ukraine na thajilakli ba military gi hardware convoy singda missile kapsinduna attack tawrubada Ukraine ga thangnabada leiba maru oina Poland natragana Slovakia yauslurabdi NATO ga Russia ga khutoknarpa yabagi phibam yamna sauna leiri maramdi NATO gi manungda leiba laibak amada atoppa leiba amana landarlabadi apunbagi oina NATO na mayuk minagani haibasi makhoi gi constitution gi article 5 to sing yauri masigi dama hauji mak Ukraine gi ngamkhai ga lona na leiriba laibak singda US gi masing yamlaba lanmi sing kya paisinduna leiri NATO gi lusingba Jens Stoltenberg nasu Russia ga thangna laibak sinda lanmi gi pangal sauna hengat halagani haina haikibasu lekre masigi matakta karigumba Russia na Ukraine chemical weapon sijinaki haibigi chapsaba khudam phanglabadi NATO na karamba anauba thorang lokhotkadagi haibadu lepkani haibasu leiri adubu Russia na maki laibaki siba masum changbaga mari leinaraku wafam laklabadi nuclear gi khulai sijinagani haiba laikhibana NATO nasu makhoiga hakthengna lan soknabagi mota Ukraine da tengbang sinduna Russia bu mapum fana maithiba pihanana bu hona basida hena mi yeng thamduna sathari marasida makal makha kya gi sanction kya tawduna Russia gi mapangal sonthanrabasu lalongi sarukam oina sijinari masida Russia na NATO ra sangyeng ama tawba mathau tai haina lawroklabadi achau bulanjao ama tholaktuna malem pumbada sandorakpa yabigi phibam sulairi English amaga samapan kuntraga mapan gi September amadagi Adolf Hitler na lusingduna Nazi Germany na Poland landa ba horakhibadagi mathang sandoraktuna English amaga samapan nifuga manga fawba sahi taruklom gi Lanjao ama malem thoki Second World War haina khangna khraba Lanjao du sungsinaba misangani tholaktuna lamba panarakpadagi malemgi mafam khudimakta sandoraktuna Lanjao oirakhibagi maram ohenki matamadudana hana leramba Soviet Union ga USA amadi Britain ga punna misang oiminaduna nakal amagi lusingki adu nakal amadana German Japan amadi Italy na lusinglaki adubu karigumba Lanjao ama thoroklabadi kana misang oiduna lantheng minarakadagi haibadu haujikma hekta
haiba ngamdrabsu aikoina sarakna handaki US na Russia bu Human Rights Council dagi laukthokhiba matamda lainakhiba leibak singadugi phibam singadu yenglaga khara makhaidi lepangangani adubu masina khara kupthana khanabigi wafamda thamlaga karigumba Lanjao ama Thoklak maduna aikhoigi lamda masomda oirakadaba phibam singda Manipurna karamba khongphamda leptuna Lanjao dugi saru ohengadagi haibisi aikoina mangjonuna puthokhtuna khangawdaba yadi maramde anisuba Lanjao gi matamda Manipur gi miyamna karamba khongphamda leptuna Lanjao sigi saru oigadagi haibdu nakal suna ningthina nainahudabadagi Manipur lan aduda saru yakhibaduna iramda masibu India da tinsinabagi lambi romda oina lenki Manipuri masa sani da Indiana freedom fighter gi pension piduna makoina saru yakhiba lan adu India gi ningtam lan ohelakhiba amadi moirangda ayani India gi phiral singkhathanduna Manipur bu India gi saru amani haina masak takhanbada hena mateng pangsin boina thoki nakalamadana haujuk China AUKUS UK US amadi Australia gi security pact asi Asia Pacific NATO ni haina lauri US amadi China na South China sida pangal sagalibasi yenglaga Asia Pacific ta makogi pangal semgatnaba honabadana China gi pangal laihandanabasu kana honari handaktasu Solomon Island ga China ga security deal tawnabagi matangda ningfu ngangnarapada US gi General David Bergerna warning tabulaki haujuk South China Sea ithat masa sing khara China na lan thingaba yaba phawgi phibam sing semgatuna thamkhiba laikre Ukraine lan gi matam sida Taiwan bu China ki Ukraine ni haina launarkhiba sina USA na Taiwan bu China ga lanthengnaba ngamhananaba kusu kulai sing kya pishinba henganaba thorang tori hadakta su US na Taiwan ga $95 million gi kusu kulai nauna laiba yonanaba gi yanakhiba made US ki House Speaker Nancy Pelosi Taiwan dalakani haibaduna China na US da mai paiduna sanaganu haina warning tokibaleki Panayamna China na yasinana ba magi makhara Taiwan mu China ki manungna pusinana bu honarabasu US amade atai maka chungsinaba laibak sina Taiwan democracy ngak sinana bagi mingda thamlakliba miyeng sina lan natana Taiwan bu China da pusinba yaroidabagi mawongna lehalakli amaramda Pakistan su India gi Ukraine ona launariba asisuni hauzik Kashmir da leriba leba sigi muknaba madi Pakistan occupied Kashmir POK bu Pakistan gi maning tamanduna India gi saru am ohenba haibisi India lengak loisingi matam kyari gi sagalagriba manglana mani maram singasi yenglaga kariguma Ukraine gi lan sina makha samtaraktuna malem gi thakta sonaraglabadi reason asida su yauksilaktuna ahum super Lanjao saru am oirakpa yabagi phibam yamna sawnalei aikoina kawroidabadi malem gi miyamna ingtappa miyoiba khunayama malemda lingba pamnarabasu ngasi lebak kyana lepa leitana sagatnaragliba afaba makhalgi kusu khulai singmadi masing yamlaba lanmising magi lebak kidamak semgatnarakpada natana misang khomnaduna khotpu semnaribi singasi tungda tholaklagadaba Lanjao amagi damaktani masidai khoina makhogi lanadu kumai oina yengduna leiba yarakloidabana aikoisu madugi marakta yauksinduna Manipur gi tungi maraibak lephaunabagidama achuba khongpham amada lephaunabu wakhal loksing puthokminaduna hotna hoba tangai phadi haiba ngasigi special content moina mayam Ukraine gi lan nainarakpada Manipur gi miyeng ama sisi mongalaima mayamna thamjage paw solution poina latest update oina Russia mas Ukraine anigi marakta tholiba conflict gi mayamda latest update mayamna thamjaramge Russia na Donbas region paisinanabagi lan hokre amasum Olexidria gi airfield missile kya kapsin kreba pawmusu reportori Russian forces in nongpok thangba Donbas region paisinanabagi asshole sataba hokre haina Ukraine gi president Volodymyr Zelensky na photokre video address amada Zelensky na makha taraduna Ukraine ninghanaba leitana leba su yaknabagi akanba aring singba thawong singdagi ngakthokani haina su photokre Ukraine from news agency na Zelensky gi warol paladun hai Russia na Donbas ki lan hokre haibije hauji ekhoina haibangami masikidamak makoina matam sangna semsa tuna laki Russian army apumbagi yamlaba saru amana hauji offensive asida miyeng thamli Russian troops yamna thajilaglabasu ekhoina ninghanaba leitana makoiga lan thenagani Moscow na ningthokaba numike athengmada Ukraine gi city kyada rocket amasum artillery attack sing sathaduna lan kansinankhre
ꯍꯧꯖꯤꯛ ꯗꯣꯟꯕꯥꯁꯀꯤ ꯂꯥꯟ ꯍꯧꯔꯦ ꯍꯥꯏꯅ ꯖꯦꯂꯦꯟꯁꯀꯤꯅ ꯃꯈꯥ ꯇꯥꯈꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯇꯣꯞ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯂꯦꯛꯁꯤ ꯗꯥꯅꯤꯂꯣꯚꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯔꯁꯤꯌꯥꯅ ꯂꯝꯗꯝ ꯑꯗꯨꯒꯤ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯐ꯭ꯔꯟꯠꯂꯥꯏꯟꯁꯤꯡ ꯅꯝꯍꯠꯂꯒ ꯆꯪꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯔꯁꯤꯌꯥꯅ ꯑꯍꯥꯟꯕꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯇꯤ ꯀꯌꯥ ꯄꯥꯏꯁꯤꯟꯕ ꯑꯃꯗꯤ ꯒꯣꯚꯔꯟꯃꯦꯟꯠ ꯁꯤꯡꯊꯨꯕ ꯄꯥꯝꯈꯤ꯫ ꯇꯣꯏꯒꯨꯝ ꯑꯃꯁꯨꯡ ꯑꯀꯟꯕ ꯔꯦꯖꯤꯁꯇꯦꯟꯁ ꯃꯥꯌꯣꯛꯅꯔꯛꯄꯗꯒꯤ ꯔꯁꯤꯌꯥꯒꯤ ꯇꯣꯞ ꯗꯤꯐꯦꯟꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯑꯣꯄꯔꯦꯁꯟ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯖꯀꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯐꯪꯕ ꯉꯝꯂꯦ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯔꯁꯤꯌꯟ ꯐꯣꯔꯁꯁꯤꯡꯅ ꯀꯦꯄꯤꯇꯦꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯐꯝꯁꯤꯡꯗꯒꯤ ꯍꯥꯏꯗꯣꯔꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯣꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯦꯄꯤꯇꯦꯜ ꯀꯤꯞ ꯄꯥꯏꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯔꯁꯤꯌꯟ ꯂꯣꯟ ꯉꯥꯡꯕ ꯗꯣꯟꯕꯥꯁ ꯔꯤꯖꯟ ꯂꯤꯕꯔꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯕꯔꯣꯝꯗ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯊꯝꯅꯔꯕꯒꯤ ꯊꯧꯔꯥꯡꯁꯤꯡ ꯂꯥꯎꯊꯣꯛꯈꯤ꯫ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯗꯤꯅꯥꯖꯤꯐꯥꯏ ꯇꯧꯕ ꯑꯃꯅꯤ ꯗꯤꯂꯤꯃꯤꯇꯔꯥꯏꯖ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯣꯏꯅ ꯎꯍꯟꯈꯤ꯫ ꯑꯃꯔꯣꯝꯗ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯃꯁꯤꯕꯨ ꯁꯧꯒꯠꯄꯁꯤꯡꯅꯗꯤ ꯔꯁꯤꯌꯥꯅ ꯆꯠꯊꯔꯛꯂꯤꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯀꯩꯍꯧꯔꯨꯕ ꯇꯧꯗꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯔꯁꯤꯌꯥꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛ ꯑꯌꯥꯝꯕꯗ ꯔꯣꯀꯦꯠ ꯑꯃꯁꯨꯡ ꯑꯥꯔꯇꯤꯂꯔꯤ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯈꯤ꯫ ꯂꯨꯍꯥꯟꯁꯀꯤ ꯀ꯭ꯔꯦꯃꯤꯅ ꯁꯤꯇꯤꯗ ꯑꯃꯁꯨꯡ ꯗꯣꯅꯦꯠꯁ ꯑꯦꯔꯤꯌꯥꯗ ꯁꯤꯚꯤꯂꯤꯌꯟꯁ 9 ꯁꯤꯈꯤ꯫ ꯅꯣꯡꯆꯨꯞ ꯊꯪꯕ ꯂꯤꯕꯤꯚꯇ ꯔꯁꯤꯌꯟ ꯐꯣꯔꯁꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯌꯦꯔꯤ ꯁ꯭ꯇ꯭ꯔꯥꯏꯛ 4ꯗ ꯃꯤꯑꯣꯏ 13 ꯁꯤꯈꯤ ꯑꯃꯁꯨꯡ ꯑꯇꯩ 12ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯇꯣꯏꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯔꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫